Hello everyone, good morning. Mayam punok poi channel taram no okchari ado ngasi se ai Ruposhwari Ema khoirambagi tawbani. Ruposhwari Ema se kyam namagun kalli habada Ema se bu kaigumba ningjarabadi newborn baby phangjabi mama oibi singna angangi kaigumbada sangomgi awara pa leiba taragadi Ema sina koali hayengwai aina ngamjaba matamda sangom pawa manga puraga Ema da kacharabadi Ema na khoigi ningba thungali angangi sangomgi awara pa kaya leramadasu Ema na phahalli adumaina aisu ahanchingna taglakpatagi ichanupigi damakta lecture gibani ado handa akhoina jumda thorakpasida Ema bu khoiramugi aina Ema gi lamansingdo koina sangom pawa manga puraga Ema gi manakta lakjabani. Bye. Papalay. Ako hujik lai da hairuk katpa loina lai gi thong che ngak thingjanbani lai na fajana hairuk to logjasanu aina ado aigana khoida taglakpagi matungina akhoina lai khorumba numitugi 2-3 days mamang gumada lai gi mandir se changka bani haina tamai mamang da aina 5 years muki mamang da aina lai khuramba lami aduga matamdugadi mandir se yamna fajaramde ado hojik handakti yam fajana sadoktana mandir ga chauna leirame ado udhagun guma famda Ruposhwari Ema gi damakta meitei singna honadana chauna mandir sana leibase mitei khoigi diraiba phabani ado Ema gi magunchu mipung khudimangna khangba oirasano. Ado koi huji lai khuramba lore halani ado kaigumba agi video sina uraga kaigumba Ema Ruposhwari bu khuramningba jawragadi lakpiba yagani 7 days open ni haji koi Ema Kachakanti mu khuramba jalini cha sando baba Maksud एक मिनट दो एक दो बस आ दिया वो ना मानतो ना मी लोग चला गो
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥ ꯀꯆꯥꯀꯥꯟꯇꯤꯁꯨ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯥꯗꯉꯩꯒꯤ ꯂꯥꯏ ꯈꯣꯏꯔꯝꯃꯨꯒꯅꯤ ꯍꯥꯏꯅ ꯃꯕꯨꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯎꯙꯥꯔꯄꯨꯟꯗ ꯃꯤꯇꯩꯅ ꯐꯝꯕ ꯗꯨꯀꯥꯟ ꯈꯔ ꯊꯤꯔꯒ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯒ ꯍꯜꯂꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯟꯕ ꯃꯇꯝꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯉꯥ ꯐ꯭ꯔꯦꯁ ꯄꯨꯈꯠꯇꯅ ꯁꯨꯃꯥꯏꯅ ꯌꯣꯟꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯦ ꯃꯄꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯁ ꯆꯥꯕꯁꯨ ꯐꯪꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ